ngasi phongkhiba tongan tongan ba manipuri siphongsingi masung thokiba thodwa thoksingdagi maroibi ipausing myamna thamjagi ahanbada Myanmar dagi changlakhiba singna masagi khungang lingkhatchari government sinba maphamda leiyu yadi Myanmar dagi changlakpa illegal immigrants singi damuk Manipur government ki cabinet subcommittee na leifam silabasu mafam adura leiyu haiba yadabaga loinana masai goiba khungang semduna leikhrairi NDTV na piba report ki matung ina Myanmar ki ain kaina sanglakpa mi lising ani roma government semba leifam singda leibagi muhutta makhoi goiba khungang semduna leikhrairi Kuki civil society ki maike digidi Manipur government na ain kaina sanglakpa singa sigi mamingda kuki singbu awaba pi haina phongdukli adabu ikui kuidana aina yadaba mongda sanglakpa Myanmar gi mi singa sina government semba leifam singda leibagi muhutta makhoi goiba khungang semkibani haidi Nakalamoromda kuki sing civil society sing na phongdokpagi matung inadi Myanmar da ain kaina sanglakpa mi sing asi khandokpagi mingda government na kuki sing bu awaba pi kuki sing asi Manipur da kuina leirakpaga loinana British na palingi matamda lanthieng na yawraklaba kanglup mani kuki sing bu minister and beren singana aina yadaba kanglup ne haina bu hanai let pau hokip na lusingba Manipur government ki cabinet subcommittee na piba report ki matung ina sahi asigi March kunga mapan amasum April amada Myanmar digi aina yadaba mongda mi kya sanglak state asida sangjafam maraki madugidama government na makhoi bu sangjafam amadi leifam piki committee atuda minister awangbo new mayamadi thaunawjum Basanta Kumar Singha su yawribani committee asi mapham adura satluraba matungda pirakpa report ki matung ina state asida aina yadaba mongda Myanmar digi mi lising aniga samaga marfuga teret sanglaktuna mapham nifuga mathoida laikre haina piri Myanmar dagi ain kaina sanglakpa masing yamlaba mi sing asina state asida sauna akiba pokanbaga loinana makhoina masai goiba khungang semduna khunda laitabagi report adu cabinet subcommittee na thamli makhoibu sak khangdokpagi thijinba chatpa adu da phangbo report ki matung ina Myanmar dagi ain kaina sanglakpa sing asina masagi khungang semduna lairamba adu yaningdaba phongdokpaga loinana makhoibu government na semba mafam singda lainaba khanganbada makhoina yade hairi maduna maram asi oirakpani haina report aduna haidi hiramasigi matana cabinet subcommittee na mari lenaba visuals amadi photo records government na pisinba laikra haidi panbaya amana Manipur government na war on drug ki sangshiliba lanam sum forest ki lamda poppy thaba thingba sina hojiki irang si horakpigi marama masoidi Myanmar dagi sanglakpa mi singi marakta poppy thaba masum drug laronbada mangjil thaba mi kya yaudi haina su report aduna haidi amoramda cabinet subcommittee bulusing liba let pau hokibasi Manipur dagi tokhaibi administration demand toriba MLA tara asigi manungda yauribani amasum indigenous tribal leaders forum gi spokesperson Genza Bolzong na phongdokpagi matungina Myanmar dagi sanglakpa mi singna tauriba thawong asigi matangna cabinet subcommittee na piriba report asigi matangda kari amata khangma laiti adabu Myanmar dagi sanglakpa mi khara sina Manipur da irang thowanbani haibasidi oiroi Singda lairiba mi khudima aina yadaba nati kuki singdi India ki citizen state government na survey tawbigi report adu miyamna khangadabani madu verify tawgadabani haina su ginja na phongdukli haina pausna makhatana phongdorakli makasa tharak poina sana laiba pausi dana asumna phongli Manipur da Myanmar refugee listing ani khulingduna lairama thengnare report Manipur ki governor Anusia Uike na hokiba February taraga tarukta CM kiba cabinet subcommittee na ahanba tangka ki oina Manipur gi singi district mga da survey satabada Myanmar dagi loan yadaba mona sangsilakpa refugee listing aniga samriga marfu Manipur gi tongan ton mafam singda khulingduna lairamba thengnare haina cabinet subcommittee sigi report ta palli hadi Manipur lenga ki tribal affairs minister let pau hokip na lusingba water resource minister awangbo new mayam sum education minister Des Basanta Kumar Siyabu committee sigi thizin humjin wigi report ama Manipur police ki IGP intelligence ke kabibna Manipur ki commissioner hone pikhalakpo report amada hariba data si thengna kibani Republic TV da phongwa pausina makhatana hai Cabinet subcommittee asi Manipur State Population Commission gi thabak thoram sing gengsinana ba masung Myanmar gi sangsilakpa mitop sing khangdokna ba akhanana semkibani committee asi ahanma tanga ki detection drive ado hokibe April thara sathakibani loinana report asi tha asi gi tarukta IGP intelligence na home gi commissioner home na pikhalakibani official oiba paw gi likuna mana phongdorakpagi matungina Manipur gi tuan mafam singda lairamba thengnariba Myanmar gi refugee sing asi Subna kaki sangjapam loramba kaktanatana mapung phabo khul lingkhatuna leramba thengnare
हौजिक फाउदा थेंगनरिबा अपुनबा मियोय लिसिंग अनिगा समनिगा मार्फो सिगी मनुंगदा मियोय लिसिंग अमगा चामगा निफुगा तरेना टेक्नोपाल खुल तरागा हमदोय लेना सांदल मियोय लिसिंग अमगा चामगा हमद्रागा मंगाना खुल तरा लिंखतुना लेरमनि सुचांगपुर डिस्ट्रिक्टसु मियोय चामगा यांखैगा मरीना खुल तरुक लिंखतुना लेरम थेंगने कामजोंग डिस्ट्रिक्टसु मियोय मरी लोना यादबा मोंगदा लैसिलमा थेंगनबदगी कसुम संगना थमख्रबनि मखोय मरीगी मनुंगदा मियोय अमदी द्रक कोनना फरखिबनि पानबे याबदे मणिपुर थोकलिबा तंगदु लैतादबगी फिबम असि म्यांमारगी संगसिलक्पा मिटोपसिंगना थोगनबनि हाइना माइकै क्यादगी फोंदोकनखिबा लेख्रबनि नकल मरमदा एनडीटीवी दा फोंबा रिपोर्ट अमन हाइ स्टेट असिदा खुंदादुना लैसिलिबा इलीगल्स इमिग्रेंट्स असि designated centers in the lainaraba kyara khana khangalabasu yaba kawbo leitri adubu makhoigi mathakta survey sa tharakpa sina maram oiraga makhoi maselgi marakta sarangnaba mani nungnangba puknarakibani makhoi sing adubu designated centers in the lainaba hairubada ya naraktabadigi state asida haujuk oiragliba tangdu leitadabagi phibam silakibani hainasu report asida palli saira asida report asigi matangda indigenous tribals leaders forum gi wangloi ginja bunjongna agency sida hai state lengana puthorakliba report asigi matangna makhoi kari su khangde aduba manipur sangsin laiba Myanmar singa sidi Myanmar thoklibu wathok asina maram moraga sanglakhiba ngaktane madusu miyoi lising ama phawbu yaubanate state lengana puthorakliba survey report asi miyam khangna puthokpiu maduda makhoina su review tawgani haidin su paw sida phongdorakli amaromdana fagat khiba urea minister gi ming sizinarambagi application call tawkhre Sanga Express tigi lako saraga Minister Bishor sin hai hoki bazun taraga nipan amasung taraga mapan gi lona ba ehinda tata truck gari amada haplaga purakpu yamlaba urea harsing langthabal left mera pai bisina sek tawduna fort ki badu Manipur lenga ki agriculture minister gi ayabi yawraga purakpani haina minister gi mingbu lana sizinaramba gi dama har purak gi ba dealer adu gi matati application call tawbu loinana inquiry tawnaba sinakre haina Manipur lenga ki agriculture minister thongam Bishor jina phungdokre ngasi Imphal gi sanjen thongda leiba agriculture department gi conference hall Manipur lenga ki agriculture gi commissioner RK Dinesh agriculture gi director M Gojendro assistant fertilizer officer Sant Kumar yauna pangthokiba paumi singa unabada minister Bishojin hai langthabal lab ki meira pai bisinga fogat ki urea har singa du gi matangna miyam gi wakalda Manipur lenga na lona har sing pithok labra haibi gi singna bu wapum kya lairi har singa du mak kariguma mari lainate har adu purakliba singna agriculture minister gi ayaba yawraga pubani haiduna maira pai bisina phungduk lambagi wapum adu yumpham yawdubu wapumni maira pai bisina fakaliba har adu Manipur lengangna authorized tawba urea gi dealer kungamari gi manungda yawba sarangthom enterprises kawba dealer amagine dealer sida allocation tawba harni aduba dealer aduna har singa du purambagi mawng adu dilali sarangthem enterprises hai Khangnaba Thawal district ki wabagai da leiba dealer aduna ziribamdi ki purakli bahar adu Imphal yoroklaba matungda district lana Thawal tamna puge hairagati district magistrate ki ayaba hana lawadabani pubu yabi order amasi agriculture department ki lawadabani dealer aduna puri bahar adu lengana allocation tawba har oiragasu niyam gi wangbata mahakna puramliba adu ki matangda kari ashoiba aranba leibagi haiba thijinana police sinakhe Sarangthem enterprises hairiba adugi mapu adusu mak mamangda amuka phaw unadriba misani minister Bishorjina makhatana hai mamangda kharif crop ki season matamda lawmi singna urea har matam sana phangdabagi awaba mai unaribadu handak sahi oinadi lehandana ba lengakna kana honari har singbagi thabak toriba dealer sing ki thabak sing lengakna ningthina monitor tawragani house gi hena phagadaba mongda thabak rakhatna ba honari dealer singna factory degi state asida singsilakli bahar singi matangda lainga katana ga thabak tawdabani makhoina tawning ba thabak hek tawsin ba yarai minister Bishorjin makhatana hai Manipur gi satliba sai english ngani ga kungo humdoi degi na kunga mari gi kharif crop ki oina India government Manipur government ka yanakhiba si metric ton lising kuni hairiba sigi mathakta ahian makharaga puna satliba sai sigi phangliba urea har si metric ton lising kunga mathoiga satrekani phuni masigi manungda Brakaputra Valley Fertilizer Corporation Limited BBFCL na pirakadaba urea si metric ton lising taraga truka songgani phune aduga Indorama haina khangnaba company na pirakadoriba urea si MT lising mga ga samini
हानादगी हेना ट्रांसपेरेंसी लाइन लौमीसिंग निंगथिना यूरिया हार फंगनबगी खोंगतांग लाइगांगना पखाली मसिगी मतांगना लौमी इसलिनाउसिंग अमसुम डीलरसिंग पुना मिफम अमसु एग्रीकल्चर ऑफिस ता पांगथोकले स्टेट असिगी फंगलिबा हार की एलोकेशन अदुगी मतुंगिना डीलरसिंग यूरिया हार सिंगसिनबगी थाबा होरे लाखलिबा नुमित खरनी असिदा फारिब की ओइना मणिपुर की पिरकलिबा यूरिया सिंगसिनबगी थाबा लोसिलगनी हार सिंग असि लौमी लुपसिंगा यानाबमगी मखादा पीनब डिपार्टमेंट गसु यानाब पुरकले डिपार्टमेंट ना यामना ट्रांसपेरेंसी ओइना लौमी सिंगा हार सिंग पीनब होनरी बेग अमा फावबो अरान मोंगदा सोइथोखनबा अमा तखलै डिपार्टमेंट की लैरिबा हार की बफर स्टॉक सिंग पाउचे सिंग दा हापलगा मियामना खंगनगनी डीलर सिंग सु मखोइदा लैरिबा हार की स्टॉक सिंग रेडियो अमसुम पाउचे सिंग की खुथांगदा हापननबजु खंगले हाइना मिनिस्टर बिसोरजन फोंदोखि April, May, and June, Taohmashida, Manipur, Urea, Hargi, allocation sing Pirakli, Hoki Bazun Mapanda, BDFCL na Manipur labor dealer Kungamari, the Urea, metric ton asi, Puna, Lissinga Magazahunga, Teretka point, Songaga, Humfugama, Sing Tuknabagi Piraki, Hide Denesu, Paush, Makatana, Pundorakli. Makasa Tarapo in a top of Manipur, Pangal Taba Mapham, sing the Khungang Sang Sing. State के थाक ते लरीबा पंगलगी CSO सिंग अमसुम पंगलगी खुलगी वेबा कमिटी सिंगी मियंग मखादा ngasi manipur अमसुम manipur gi wangmagi pangal taba mafam singda manipur शांति हंजन हलु हाइना खोंजंग संगसिंखरे ngasi hatar human chain semduna tuwan tuwan slogan sing lauduna maike dongi pangal singna sangsinkiba खोंजंग अदुदा सरु याखिबा अमुको gi secretary general wahidur rahman hai थासगी तरागमा पंदा स्टेट की थाक लैरिबा पंगलगी CSO सिंग अमसुम पंगलगी खुलगोयबा कमिटी सिंग पुन्नुना खानरबा मतुंगदा वरेप लौदुना लाखोखिबगी मतुंगिना ngasi manipur gi pangal taba khul sing jaribam amasum manipur gi wangma kasar tripura bangladesh na singba tuwan mafam sing manipur da santi hanjin hanbiu manipur gi saktam kaibi yaroi manipur gi integrity da singnarakpa taragadi manipur gi pangal na tumina lairoi haina protest rally torch rally amasum slogan lauduna khongjang sangsinbani magna hai थोनिंगदबा कंगलुप मसेल गोयब इरांग असि थोलकपदगी मणिपुर लैरिबा पंगल सिंगा खुल अमसुम लैकायद मखल मखा क्यागी खोंजंग सिंग संसिंखरे यूनियन होम मिनिस्टर मणिपुर लागलंबा मतमनसु पॉइंट मरी यावबो मेमोरेंडम पिसिनखरे अदुबु ngasi फाव इंडिया गवर्नमेंट की मेकेडिगी सोल्यूशन अमा फाव पुरक्थ्रि अमसुम पॉजिटिव ओइबा थाबा अमा तफकनथ्रि मसिना मरम मोइरगा पंगल सिंगना संगसिनदुना लागलिबा खोंजंग सिंगी मखा साथरक पोइना ngasi human सेमदुना वखत मिफम फमदुना अमसुम खोलाउ लाउबगी खोंजंग असि संगसिनमनि ngasi khongjang asita manipur gi pangalna amuhana india government amasum lamdam asigi miyamna thamning libu wapumdi lamdam asida thoklib irang asigi matangna india government warration prakpa matamda karigumba manipur gi integrity de solok pataragadi manipur gi pangalna tumina kak lai thoklai manipur gi damakta thawai fawa katuna thengna khigeni sakti leibada maming leirab india na manipur thoklib irang asi tha ani sujilaglaba fawa warration prakpa ngamdaba haibisi india government ikai famthoi India masa ama oinasu aikoi ikaiba phawi kanglup ani nasu irang asigi waroisin puraklaba amasum table talk tawduna manipur gi tunglamsat ki khanduna amaga saunaba nungainadaba amasum penadaba du kaukthok handuna hanagum nungsi chanana hingmina sainasu rahamana phungdoki hata makhala kai women committee gi president thoibin hai lamdam asida thoklib irang asigi waroisin puraktuna shanti hanjin hallo haina ngasigi khongjang asi sangsinmani Manipur thoklib irang asida India government athubuna miyang sanghaningi Manipur lairiba phurup khudimak huare aikoi shanti de hingma pami Manipur sakliba mayesi India government kanbiyo government sekon maike curfew adumak thamjinba sina nomagi suruga hingliba singda sauna setting pire maramanduna curfew si athubura komtokpiyo ngasi khabai soi mantripokhi bazar amasum Komidok hekru makhongi pangal singna Manipur shanti hanjil halo haiba demand sing tawduna wakat mi pambangki Almighty Pangal Coordinating Committee na sinduna ngasi Lilong Bazar wakat mi pambagaloinana tuwan warep tarep lokre Manipur gi saktam kaibi yaroi government athubura santi hanjil halu Manipur NRC satna halu Manipur gi drug maru phongna muthatlo haina thaba platcard sing paiki to khonang khong khetri awang lekai da mafum adugi maite amasu maite pangal singna numidang na maira paiduna Manipur santi hanjil halu haiduna khongjang sangsin ki hensu pawsta makata na phongdorakli Makasa tarakpo oina masum losilakpo oina topa pawmana mamangai gi matamdagi hauna lakna phana yadaba sala na thauba mitei furupta lakna haningde UFM Saina ama pibada khang bangambagi pangkhailai maitei haiba furupsi mamangai matamdagi hauna
lakna phanaba yadaba salanda thauba maming satliba phurupni maram aduna mitai singda lakna haningdi haina United Friends Manipur UFM gi convener Dr. Sabungmam Prem Chandra na thadurakpa sirol amana phongdorakni sabsabu khudam haibabu masing yamlaba Myanmar hanjina landa sinduna miyoi kya hatkibagi wari singbul hauju phawba Myanmar gi tongan lairik singda iduna lairibini sumnatagi sagol tongbu lanmi khrana ningthi turel torban phawbra Myanmar masa singbu nam tharam libani Manipura British na landarakpada su maithi gani khangna mayong yaramani Manipur leiramba lamket lamhaiba furupunamak nam thaduna thamlaga laiba sikingam khai sagadibani Haujik su madumangai Manipur khunda minariba kanglup khudimang nungsi sanana lemina hanibagi dama maitai singna apunbagi saktam sagatuna lakpane pongning sokpu wapam kayam phongdorabasu nomo wakhal tajarakhi gani haiduna tumin leirakhibane adubu wa ngangdaba tumin leiba kanglupu aswan bani haina lawbagi mathauda ngahak leitana mitai khunai da kaihawbugum tawsilakpasi nongsada karemna bugumane Manipur kanglup amatagi lamnati Manipur khundariba yelhomi singelamni mayum makai khuling lamdaba koina satlaga hingba phurup singsu Manipur da laiminari makhoi Manipur da laibi yadi haibidinati adubu makhoi bu yelhomi gi phidari kaidongai da puwari da pidi makhoi gi phangpham tokpa sathung punamak mitai singna matuna munduna sakrabagum phurup masa singbu tuhot kanwa jati gum uhanana bu honarak palai baktibane mitai singna puna hingminabigi wakhal leiramdraba Imphal mayol anawonoba masing thingamdraba khul kya thulak libasi ngamlamloi Maitai sing kulakta phurup kya gi khul masing khangdana sai sa kya akie khang yauduna laiminara khrabane kaidongai kadaida maitai singna adugumba khul yauksin khibegi wari leikhrabage tampaklamda phurup khudimakna akiba leitana khunda hanba singdana mitai sing khunda bi yaru heba lamitlon kanana semkhibano singna question ba tampaklamda leiba miyoi singbu atamdana watpagi panamda sataba strike ban blockade malemgi mapham amata da ukhidre makhoi demand phangna lambi kya thingjinduna madi nongoi kapsinduna mi hatpa yung kai mai thaba potsai lutawa koki militant singbu sairak piduna ngasi gi kudong thingai oiraba awasai thinga si kalhawu sungani wan tok leitraba su khudak center amadi state lengana lapthok paga loinana state asigi apun bigi saktam amadi ngangkhoi de singnarak liba koki militant singbu logeba matik saba sairak piduna lakshin gadabani Paliba BJP lusingbu lenga shina masit makai oidaba apunba political party singi miphamama athupu matamna kobiduna apunba warep lawminana ba loinana apunba khongjang sanction bigi matam oide hanesu siorloduna makhatana phongdurakli adu hausikuna di myam pau su matang se lusinjarage mas myam punna no ba update ngamine se